ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯉꯁꯤ ꯐꯣꯡꯕ ꯁꯤꯐꯣꯡꯗ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 3 ꯃꯤꯑꯣꯏ ꯑꯃ ꯁꯤꯅ ꯐꯪꯂꯦ꯫ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 3ꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:45 ꯇꯥꯕ ꯃꯇꯝꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯏꯔꯝ ꯁꯤꯐꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯄꯥꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯒꯤ ꯁꯤꯅ ꯐꯪꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯨꯝꯂꯦꯝꯕꯝ ꯄꯥꯏꯈꯣꯝꯕ ꯁꯤꯡꯍ ꯆꯍꯤ 18, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯟꯗꯦꯟ ꯑꯦꯂꯥꯏ ꯁꯨꯟꯗꯔ ꯀꯧꯏ꯫ ꯏꯔꯝ ꯁꯤꯐꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯨꯔꯦ, ꯊꯥ ꯑꯁꯤꯒꯤ 3ꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯌꯨꯇꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯊꯦꯡꯛ ꯌꯨ꯫